Ngasigi mirol na tauba thabak sing tungi mirol da kanaba thabak oihaunaba policy haina speaker TI Socio-political na phongdokre. Rimsta sahi yangkai taret lom surabi nupi ama gall bladder da nung lebegi keyhole surgery tawraba matung da laikhidre. Jennings Hospital da cardiothoracic surgeon amadi cardiac catheterization laboratory power lairamdre haidi. Amasung political yu oiba apikwa wakal na akoi masel amaga gi marakta maral pisin aduna saukhat damzel da maning hannabugi matogdu oheluisi haina MLA Prem Chandra na haikre. Kurumjari ISTV ni mida pung mapan ni pau miyeng tabir besing taram no uksari hojik ngasigi maruba pau sando na pizari ngasigi mirol na tauba thabak sing tungi mirol da kana ba thabak oihona ba honasi haina speaker TI Socio-political na phongdokre wafama critics for Manipur gi kun suba foundation day amade Manipur drama na sahi sama surapabo ningsing duna sahi chuppa pangthokpa loinana Burmese ki makotagi ningkha tamba sahi sani subagi ningsing tharamda phongdokhibane. Critics for Manipur na sinduna pangthokpa thoram aduda Manipur Legislative Assembly ki speaker TI Socio-political Critics for Manipur ki president Dr. Nongtongbam Premchand Mithulan Singh oike thoramasiga mari lenana My Life in the Art of Theatre haibasida nilajaja khuman na wangang ke tungda tongan tungamba award kaya phangkraba miyosingda certificate amadi acham khodol pidune kai khumna utke speaker TI Socio-political na aikoi na tawriba thabak tharam sing asi tungda lakadaba mirol gi thamlamba posak amane critics forum nasu tungda lakadaba naha sing amadi tungi mirol gi damakta afaba thabak tharam kaya tawduna inkalak liba naha singbo maraipak mapurup nungsibagi ethil phawanduna afaba thabak kaya tawrakani haiba thajaba thamli haike. Manipur ni chang se dokumenti wale aduna Manipur ning mai se pin na ba Manipur ning ba nu si bagi tempi long na ba juba drama nilasna kana pi ni hai na kabdi ase mudi kasing manga drama mu na khula kana mang kana kana adi hogi wali pallaga law na ko maya ma cha ko ki dona apoi wakil da phone banga basi drama lima si amane na loje Rimsta sahi yangkai taret lom surabi nupi ama gallbladder da nung lebegi keyhole surgery tawraba matung da laikhidre imung manunga Rims ki medical superintendent ga wali sanaraba matung da medical official singi mathakta yengsel hanba yauna postmortem tawhandana asiba haksang lobada yanaba purakre laikhidre binupi ase khangambo awang lekai part 1 dege marangthem ongbi nganbi sahi yangkai ga taret mapuroiba laikhidraba marangthem inawbi kawi laikhidraba nupi asige masanupa marangthem bidya pasanna paumi singda phongdokibada kiba mamang tha October 15 thangje numita Rims Hospital da layengna ba pukhalaki amadi October 13 ge ayukta operation theater da keyhole surgery pangthoke operation loraba numit aduge nungtilda BP sek round amukhak laklaba matungda numidang da sek amata lakhide haide mathang numit ke ayukta duty tarebe staff singna BP sek tawrubada BP low orambadige makoi masel question se nake ngarang tang kuntha ga mathoi ahing nongai adubaida masa asi laikidabane media person makha taraduna Rims Hospital na section bawat padege mahaki mama asi laikidabani amade keyhole surgery tawbada mi laikidaba thogdok asi lamdam asigi oina apokpi mama da ahanba thokpa thogdok oiramgani maram asina asigumba thogdok sing asi makata na thoktanaba Rims authority na masage thogdang khangna thabak tawbiyo haike nung macha ama operation tawba nungamba da patient siba ase aigi mota BP low oi aigi mado moina BP aduso aigi surgery da yingbiriba doctor duna pung nipan da doctor round lam dragadi aigi ma se pung nipan mapan da sibagi chance wangi mana yam pajana best level da honabi mana adubo aigi na penalty di ICU da tariba doctor na kaidawri ge na staff singna nurse na doctor na patient je tarang marang am da lei haibada tumalo tumning mo erangani na haibase condemn tawi sana MS ka unajare excel kano tawragen haire moigi site gi so akoi gi ICU da taramba staff sing du da kano tawgen haire aduga police da register am taw hai ai gi imada register tawraga ai kano tawda ai na pamjada da ai handok jare adu makha tabada si gumbase
hanjin hanjin na rims ta tholai se tholak tanaba amadi masig mari denana mahak masana janimsta miyam ge layeng naba kari kari khudong sabal lai leite khangnaba RTI tharubada asigumba private hospital da forward lainaraba heart attack stroke tobusingda layeng naba surgeon doctor amadi lab get lab leitaba asina lairaba private hospital da lupa lakaya sangna layeng bangam daba singde punsi mangbagi pm da leiribasi lengangna akanba miyang sangbiu loinana liver layeng naba doctor su leite haiba RTI ge pakum asida yaropa sisu yamna laibak thibane maram aduna miyam gi damakta thengnariba ana layengi lamda kudong sa daba kaya leiriba asida uripok apun malupna atopa hiram kaya desu PIL kaya thakibagum handaki oina right to health ki award pasing asi yengsindrabadi athubada Manipur High Court PIL ama miyam gi damakta yenglaga tharagani haike अखोई डिस्ट्रिक्ट हॉस्पिटल सिदा लाइफम थोकोमागी बेसिक एम्यूनिटीज अब यम वाना लेरम बसे मसिदा सेंगा यम लाइबक थिबिनी अदु सिगी पोर्सी अथु मोतो द मेंगना होना बियु कोई स्टेट गवर्नमेंट थिनथबर तौदना इन द लार्जर इंटरेस्ट ऑफ द जनरल पब्लिक अवा पसिगे मेंगत बियु ना जगदी उलिपो अपुन बुलुपना अखोई अदगी उलिपो नपी अपुन बुलुप अनि न तुमिना येंगा सम लाइबा से मसिदा कोई नमरोय अदुना कोई मियाम अवा पासिंग अथु मोतम द मेंगना बगी दमा अखोई मवांग दसु कोई मणिपुर हाई कोर्ट PIL फन्याम थाखरे और हब्जे कोई गवर्नमेंट की कोई पुंग अटेंशन ड्रो तौजरीबा आर्टिकल 21 के सरुक राइट टू हेल्थ से अथुब मतलब फुलफिल तौनबीदमक्ता अवार्ड पसिंग मेंशन पीद्रगदी अखोई उपाय लेटबनीना अखोई मणिपुर हाई कोर्ट अथुब इन द लार्जर इंटरेस्ट ऑफ द पब्लिक अखोई PIL फाइल तौजरगना मफम से मैम थमजरी राजनीति अब अपिक वाखलना अखोई मसेल अमगा मराल पिसिन अदुना चाखुट लमजेलदा मनिंगदा हन्नबगे मतौदु ओहेलुसी हाइना MLS प्रेमचंदना ngasi कुंबी असेंबली कॉन्स्टिट्युएंसी के मनुंगसन लेबा वांगु ग्राम पंचायत के वार्ड नंबर 3 इथाई खुनौदा वार्ड असिगे इमुंग यांखैगा माथोइना BJP दा यारोपगी थरमदा हाइख्रे तोंगान तोंगान पॉलिटिकल पार्टी द लेरंबा पोलिंग स्टेशन 29/19 के मनुंगदा लेबा वांगु JP की वार्ड नंबर 3 के वार्ड मेंबर अथोपम मधुचंद्र यावना इमुंग यांखैगा माथोइना MLS प्रेमचंद्र का पुन्ना चटमिनरगनी हाइना BJP द यारोपदा MLA ना हराउ तयामना ओके तरम अदुदा मियोय तरागा मंगा द हेल्थ कार्ड सिंगसु MLA ना खुसनके MLS प्रेमचंद्र मखाताना मियामना Assembly constituency asigi MLA amok wena miyam gi damakta thabak taugnanaba thagalapune lamdam asida popani lamdam asigi leipak lehauda nungsiraba ima even singi makhada chawropane MLA oire haiduna miyam gi apambage mayokta thabak taugodaba nate afaba ing tapa mara setpa nungaya phaba lamdam amagi damakta ima isa singe mittagi pi tadaba lamdam ama ohenba haibasi aikhoi masel amana amada sawganaduna afabani bu hairabadi angamba mateng pangnaduna lamdam asi sakhunna bohona minasi haike अखोई नसी हिंगीब अखोई नसी पोकमीब मफम से मसी फजन कल्लग सेमगा हयेंगे अखोई कोइबे इचा इशूसिंगदमक्ता यामना निंगतब हानगी इथाई कुनो हानगी कुंबी केंद्र हानगी मणिपुर ओइनब होनबदा असौब दायित्व ममम लौमिनरगा कोइले ngasi बाव होनरि मफम सिंगसे कनागिनो हारगदी कोइले पोक्सर बिसा सिंगिनी हयेंगे जेनरेशन गिने ngasi morang college ta pangthopa pamusinga unaba amada college asida Manipuri department ta tambi Jennifer morang them kowi college asige mahroi amana NEP 2020 ge niyom ge matung ina Manipuda leideba college sing da BA BSc 4 years ke 7 amadi 8 semester da honors amadi research tamgadaba mahiro sing admission taunaba director you na thokiba order aduda morang college su yauki bana morang college ke onasu mahiro sing admission toba luikraba matungda director na makhata na tholakpa order amadana morang college yaurkhide haike mahana makhata raduna NEP 2020 ge guideline matung ina 6 semester da CGPA 7.5 chalaba mahiroi sing 4 years course ki damakte admission toba yagani haina mayek sing na pale adabu director na admission togodaba mahiro sing damakta entrance exam hayeng pangthok kani hairiba asi morang college ki admission taukraba mahiro singi oina de saruk amata yaroi admission loikraba mahiro khudimak sahi manghan basu yaroi course makhata na chatha hanagit gadabani haike morang college ki principal amadi director yuge asoiba thawongna victim oraba morang college ki mahiro singi marakta karigumba phata nungda thoklabadi maduda tholakpa teksa khudimak director amadi principal ani na pugudabani haike
hayeng pangthokadoriba BA4 year course ki honors with research ki entrance exam asi Moirang college asida mingchankraba satrasing yu oinadi saruk amata yajararoi emission loikraba matungda entrance tawbagi thawng asi NEP gi niyom gi matung ina Manipur nattaba atopa India gi karamba state ta chatnabage NEP gi niyom gi matung ina 7.5 CGPA BA6 semester score taba mahairoi khudima honors with research tawba yai haiba lei director na ama haiba principal na ama haiba anmana amada marang thangjinaba asida mahairoi aikoi gi punsida charangnaba ama thoale maram aduna aroiba in appeal tawzaningbadi asigumba director yu amasung principal anigi thawng asina mahairoi khoi bu victim oihanbiganu emission loikraba mahairoi khudima course makha tana chatha hanbigadabani loina na satra aikoi gi matam manghanbiganu haibagi appeal asi tawzari Janamanjuri University Student Union na Community College ki maramda asum aran khangdana senja thumja toba nodal officer Dr. L. Hemchandra insilaga saliba asi lepkodabani haina Socialist Student Union of Manipur gi President S. Yama Maitai na phongdokre Manipur Press Club ta pangthoba pamusinga unaba amada mahakna makhathana Community College asi karamna tawribage haiduna union tasna thijilubada college asi ga nodal officer L. Hemchandra na Department of Biotechnology dagi lakpa fansing lanasi naramle haiba si khangmangam ki L. Hemchandra na laktara humdweli singkun ngatre ke senpam withdrawal siak oina lokhoki bagi khudam sangdam union gi khutta lei union tasna tijiloba khongjang asida DMU Student Union na kangkhat khangphatana oza Hemchandra bu kangkhatpa manba mawong ama phongdokliba asi laibak thibane union asina tawriba thabak asi lali hairagade maduge chap saba khudam sangdam pigadabane L. Hemchandra asilising ani kungi September anida nodal officer oina appoint tawbane hena ngaklibadi chatkhiba sahi lising ani taramapan lising kungi financial year 13.2 lakhs asi mahakna thabak sangdringai mamangda forgery issue oina sel kaithok lamba laikhrabani haike Hana seat capacity si yang kai gi changda adumaina oirambani matam gi matungina advisory board famakanda DBT da chahi khudingi report tharakanda scheme sing se makha chathagadabani makha lokthakadabani adubo Professor L. Hemchandra na nodal officer oirba matungdadi advisory committee gi mifamase hongkhibagi mami amata tade seat capacity su matam ga chana dabida hengatpa yare hedana masa khaki oina yengakanda hengatpadu aikoina thinajai DBT na thadarakhiba scheme sing ase masi maruina kakhibagi maramsi Professor L. Hemchandra na 13.27 lakh ase PFMS tawdabida se koina lothokhiba aduna maram orakanda DBT na makhata na sathagadaba senfam sing thadaraktabani DBT na piriba guideline do ilamba taragadi emission fee da ka hena wangkhalaga college sibu maranai private institution ama oino onthokpagi mong ama tawribase chatharamdabasu yai aduga sathapam su thokte Professor L. Hemchandra se masana moral ground da fam thadokpa yaraba adugumba mishak amakhatni lenganasu Professor L. Hemchandra atubada lothokadabani habise masim thamjage Sports Powerhouse oramадagi maning halapugumna uriba asin nungnangningai ne medal phanglaklaga opiba natana medal lobang ngamnaba kari toba tai haiba khandapam changi haina speaker thoksom saitabratana haikre wafam masi khetrigau SCG MLA Sek Nurul Hasan na sponsor oraga ahanbuk oina hokdopa khetrigau Premier League for Football and Cricket hokdopa mari lenana speaker thoksom saitabratana phongdokhibane khetrigau Premier League khetrigau da leiba KIYC top ground da pangthopa hokdopagi thoram aduda khetrigau SCG MLA Sek Nurul Hasan MLA Kongkham Robindro yauna atai masakna ba musinga sarup yakhe speaker thoksom saitabratana makhatana sanaroi semgatpa na thawai yauna sanaroising sanahanbada matik saba infrastructures leiba makhoibo mateng pangba changi afaba sanaroi puthoke haibadi grassroots tegi sengmarkadabane aikoina sanaroisingna medal lawraklaba tungda opiba puning thogotpa asita natana sanaroisingna medal lawba ngamnaba kari toba tai haiba khanthaba changi haike Thongdei mangasing bokuina medal lawa kada opi ba prize bi minataba sana bachat nanaba sana budu medal lawa ngamnaba ma kai to bi da ge han khana ro mato tare marandi matam khagi mamang da madhuji sports ki powerhouse ni haina mel haina la bi adu boditi madu sum khogjen ji khatar ko to wansi ko khadi la tim ni no mi adana khala ibnasi bokuina sum da bi da namjin ga sanaba laila sutaba discipline tabiba dan pati
Khetrigao FC ki MLA Sek Nurul Hasan na Khetrigao FC da register club nifuga taret lai adubo sanabung laiba club taraga mapan khaktene lairiba ground sing asida ground ahum natana sanaroi tarama thoina sanaba yaba sanapung leite sanaroi yokhatpa haiba asi financial technical support piba changi Khetrigao FC na sports da power house ehenba ngamnaba khongthang oina ahanbuk oina Premier League asi sinbane Khetrigao FC da gi cricketer sanaroi taraga ma thoina national ge thakta state represent Tokre Nupi Sanarisu under 15, under 17, under 19 da Sanari Premier League asi matung tabada indoor games su hapsin anaba honagani Premier League asi Khetrigao FC gi Sanaroi semgonabani haike Masagi club til leba to boto sanaroi leitaba club kharasu yaudo banate ayam bana club amage jurisdiction da football gi boigera natragana cricket gi boigera chapchaba masing suna leitaba aduna maram warge handicap oibagi situation thengne abuna chingba sing suite managers meeting na chingba singda fundo omba leike relena masina fudoga khata bada betongan tongan ba indoor gi badminton adagi chess table tennis na chingba masana sing pisum soifedna masigi hek matungda hobdungna bagi pandam thamjari ngasi Premier League asigi ahanba football match ki IYC amasung aba anina sanakiba match adugi apiba matamda Athletic Brothers Association avana Khetri Eril Mapal Youth Club ki IYC bu goal ahum anida maithiba pikre Premier League asigi cricket match hayengdagi sanaba horagani haire Kanglup ki irang asina maram odina Bisnupur district ke Singyaga Tainaba Maitaina Panjaramba Lokpam Singi Lomi Sing Lising manga hena sahi ahum hena lau panba ngamloidore masigi matangda moirang turenbam laikai mantapta lopam kansi haiba mifam ama moirang kendra lomi sinmi lup amasung nupi lupna sinduna Bisnupur district ke thomi singapuna pangthokre thoram aduda moirang kendra lomi lupki vice president o ingotomba advisor L Syam Kumar UC M Bisnupur district secretary N Ibotona Singba Musing Maruba Musing on Sarup Yake Mifamaduda Lopum Kanabu Warip Kaya Loki Warip Sing Adugi Manungda Lisingani Kungamarige Crop Compensation Ge DC Bisnupuna approved of Kuraba Farmers Sing Sanpam district Asigi Wena Lak Rivatang Tragamangage Manungda Pito Naba Taksin Bamade Kokina Tugai Kraba Maru Eba Dam Itai Lakung Sing Lomi Lupka Tanaraga Samjinba Kokomi Farmers Winga Tanaraga Atubamatamda Walo River Sing verification Tohanba Winana Nonglai Nusina Mang Takalaba Farmers Sing Bipam Toba Compensation Pitok Naba Marile Naba Department Taksin Bahina Su Yanake Tangkul Music Forum na Sinduna Kamjong District Ramrai Eco Tourism Park ta namin ini chatharakiba Tangkul Music Festival ngasi loisin kre Echoes of Peace haiba team da chatharakiba festival asida Tangkul ge natya bajagoi isai amade Tangkul ge mathel lukoi sing utke Indian Army ge cultural troupe ke asusarup ya ke loisin bagi tharam maduda Tangkul ge maming da folk singer Guru Ruben Mangsaba susarup ya ke Kokomi Jiribam branch na Sinduna Ningol Sakoba Pangtokre Jiribam district ke manungsan na laiba Hillghat Maning Lekai community hall Pangtokiba Ningol Sakoba gi thoram aduda Kokomi Jiribam branch ke convener Oinam Priyo Banta convener women 20 ICG ni WWOK Jiribam Ice Thoibina Singbo Singna Mariba Miu Sing oina sarup ya ke tongan ba Kanglup ki Ningol Sing sarup ya ke baga loinena Saglen ama samina duna khudul sutam ke Ningol Sakoba na lakpada amatoina punsin na duna Kanglup furup khaidana ama amagi awaba tarakpa matamda mateng paminasi thamoidagi nungsiba poktuna ing tapa Manipur ama wehennaba honabada amatu oina lepminabagi apamba phongdona ke waba matamduda koi ting tap oirasu kabui rombai oirasu ichin inauni haina nungsiduna kobi bagi wakhanduda koi mesise legjarapani thaba khuni masu nupi mai begi hongaba lete kai ko haina ek haina rot jalai roi thaba khunda padoi Mental health manka marilena CMO Bisnupur ge miyang makada district mental health program Bisnupur amade district health society Bisnupur na sinduna kumbide leba all as at home Santi Ashram da mental health camp kam one day mental awareness ke thoram ama ngase pangthokre thoram aduda mapung oina ahal orba singi wakhal puning mari leinaba anaba amade wakhal puning bo matau karamna fana thamgani habege matang de awareness program screening treatment amade counseling pangthopaga loinana mathau tabahida langthak kayasu yanthoke pangtholiba kemasigi resource person oina psychiatrist Dr. Dayarani Takel Mayum district nodal officer district mental health program Bisnupurna punsigi tangka kayada lakpa yaba wakhal gi oiba anaba amade pukning bo karamna phathagani habege
matangda home asigi ahlorba singda sugaina tamkhi Amaramda all khak anglei student union kaksing na sinduna mangarak suba wena sing tamge ningol sing sako bogi thoram ama YM high school gi central public hall pang thokre thoram aduda Manipur police training college pangai gi additional director Victoria Yangkhom SP kaksing Priyadarshini Laisam amadi yas ki secretary Naurem Pravin Singba miyo sing saru yakhe additional director Victoria Yangkhom na tongan tongan ma furup ki ningol sing punna sako duna aikhoi amatani haiba wakhalolda pangthuba thoram asina Manipuri ing tapa hanjil hanbada mateng oregane mipung khudima nungsi chanana leminarabadi thaba khudima mai pakani haike SP Priyadarshini Laisamna status da khunda minari batongan tungan ba foru sing nungsi chanana leminarak labasu khudong khanghogdana thokiba thodok amana apan ba pire Manipur laiba mipung khudimakna mausagi punsida hanjinnaba angamba thakta honaduna lakre asiguma tangdu laitaba phibam puraknaba honabada nupi singisu asoba thaudang lai haike Nungsi chanana lainana bagidamata nungsi bagi paujelase nipi oibi sina yumama homama imungama haibase onamak selona magbain toraga thambani thambam su thopani masi aikhoigi yamna chauraba adugumba aikhoigi thawdang amane ba nipi oibi aikhoigi da aduna yumda da sunatana workplace tasu lekai dasu samaj tasu nipi oibi aikhoigi yam chauraba thawdang amale ba to spread the message of love and peace Sangai Services Private Limited ke branch office mangase Thobal district ta hangdokre oripok torambam lekai de leba Sangai Services Private Limited na Imphal manungda yumda mathok taba thabak subage senmi pibage thabak tawduna sufam nompham khangdana leiriba sing thabak sufam birakpagi makha chatharapu oina Thobal district su miyoi kyana thabak pinabagi pandamda Thobal wama tabada anoba branch office hangdokre branch asuna yumda mathok taba thabak sing subage senmi pibage thabak district asida su haukre thabak Yawning Basing Nasu branch office asidage mateng loba yagani hairi Lion Club of Imphal Laimaro Lions Club International District 322D na sinduna cervical and breast cancer ge matangda awareness cum free detection ge thoram ama khongjom kaithil community hall da pangthokre thoram aduda masak namba doctor singna sarup yakhibaga loidana miyoi kya da cervical and breast cancer ge matangda health checkup so pangthokhe Zenimski pediatric Rheumatologist Dr. Namairapam Johnson Bo American College of Rheumatology na Phil Robinson Global Scholars oina khalakre ewarasi October ge tang kungamadi dege kungamapan faba USA Chicago da pangthopa ACR Convergence 2025 da Dr. Johnson na sarup yarubada birakhibane haire Handak Tamasagi Anaba Manamaram Orega, like Hidraba BDF MD Asmirigi, Loina Bida, Thobal District BDF Welfare Association, Yamaika Digi, Lopalak, Animakai, Piduna, Mateng Pankre, Tembangi Sanpa Madungasi, Thobal District SP, Manos Prabhakar, Emna, Lilong Hauribi, Sandra Kong de Leba, like Hidraba BDF MD Ameriki Yum the Haktengana Satuna, Mahaki Loinabi, Sajina da Kusina Kibane, Thobal District BDF Welfare Association, District Asida, Mathau Toriba BDF Singi, Maraktagi, Libak Tidon like Bada Lehoriba Imung Manung the Association Nasigi, Pandegi Lupalak, Animakai Sanpam Piduna, Mateng Pangdona Lapagi, Manung Stanangasigi, Tembangasi, Pibane. Ngasigi Tembang Kusinaba, Aduda District Asigi, Makok Tambo Officer Kyas Harup Yaki, SP Tabalna, Makatana, Laikidraba BDF Asigi Imung Manungi, Awabada Sarup Yabagalina, Pamba Yaba Mateng Su Pangani Haiki, Winana, Association Su Makatana District Asigi, Manung de Leba, BDF Singi, Kudong Sadaba, Kudimak Mateng Banki Gani Haiki. Howji Pauki Maraktan Atian Babrekama, Lominase. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule
Sangai tutorial kwa kathen gi class 10 amadi 12 ki revision course ki admission form thaba hausare class 12 ki oina lakliba November 3 tagi class hausaragani loinena class 10 gi na December 1st week tagi class hausaragani sahi kuding gi position holder kaya puthokliba coaching center asida ben amadi hostel gi kudong chapasu ngvigani matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Breaking the Makataba powder, Sentok Lena Matokram na Koi Yoka de Havigi Matanga, Nomagyo ever training program Ama, Tamelong District Tamai Subdivision Ge, Manung Sanba, Chiang Villas the Pangtokre, Hope Foundation Society na Anaha, Traska Kosa Madana Pangtoba training program Aduda, Hope Foundation Society Ge Program Manager White Ge Guisui, Executive Director Jodit Newmai Amadi, Social Entrepreneurs, Nga Kong Pao Abon Mai na Singba Musing Servia Ke, Expert Sing na Matokram na Sentok Lena Koi Logidage. Lokpuna karam taugani amadi yonbagi matangda kanagi mateng logudege haibi na singmusingi matangda sandong ke. United Maitai Pangal Committee UMPC Manipur International Youth Center MIYC amade People's Progressive Alliance Manipur PPAM na sinduna decodings the present a holistic studies of Manipur socio-political realistic haibasda nomagi eba symposium ama Lilong Hauribi College ki auditorium na pangthokre. UNLFK former chairman RK Sana Yamana moderator Oikiba Thoramaduda eminent culturologist Ningthoza Lancha Department of History DM University Associate Professor Dr. Said Ahmad ICTU Resident Campus Manipuri Department of Political Science Ke Associate Professor Dr. Homen Tangzam Department of History DM University Ke Assistant Professor Dr. Malem Ningthozana Wangang Lusing Oikibagu Luidena Imagi Meragi President Toksom Suzata People's Progressive Alliance Manipuri Convener MC Maitayamadi UMPC Manipuri President Alhas Maulana Mahizuddin Hazari Nasingbana Mariba Music on Nasaru Yake UMPC Manipur General Secretary Riaz Ahmed Tampakna Furukiana Kundaduna Igna Signa Ledamba Idam the Masida Ngosi Kanaguma Karana social media na Singba platform Kayada Kanglum Masel Kaibung Tananaba Sinbegi Mong Urakde Naha Oliba Kayabo Kangluki Weba Apipo Wakalonda Bunaba Sinbegi Mami Urak de Basidagi Ngaktok Nanaba Pandam Amada Taramasi Pangtok Pane Masin Lamda Masiki Miamda Aikoi Asem Wasaktam Adu Kang Handuna, Mahosa Gumanungsi Sanaba Amato Oina Hinganabagi, Directiva Igi Mari Adu Hiena Sachel Hangani Habigi, Tazabulay Amadi, Hu Puba, Social Medagi, Lan Asidagi, Lesa Sing, Lamna Lebu Haike. Pabung RK Sanayamagi, Lissing Makada, Symposium Pangtok Sabani, Hariba Symposia Sigi, Koi topic si, decoding the present, a study of Manipur's socio-political realities Haiba, Asigi Hiramasida, Ekoiga Kangahi, Manipurge, PhD holder Kaya Pairaga, college in the university sing the Tabuktoba, eminent speakers, distinguished speaker, Hariba Mayam Sing, Asigi, Achoba idea. Sagalaga, Lamdamasi integrate Toraga, Amanamabu Bebhar Taunabadumba, Lamdam Semgot Nabagi the Makta, UMPC, MIYC, Amadi PPM Punsilaga the minus Sinjavani. Zaliarom Baptist Tamenglong da Town Success Union of Sindana, Nomagi Ever Leadership Seminar Pangtokre, Reverend Dr. Peter Tuimaina, Wangangoi Wajana Pangtopatorum Aduda, Lusingba Wege Haribadi, Mioiba Amada Kari Matik Maya Sian Bamatok Amade, Lusingba Aduna, Kari Hiram da Katokpa Sangi Habigi Matang da Kumna Kanake. Indian Council of Agricultural Research ICAR na Indian Institute of Oilseed Research Hyderabad ki miyang makada Directorate of Extension Education CAU Imphal Sindana low kraba matungda hangduna leidiba lopham singda thau sungana bage nimalai matau karam na thagadage habigi matangda nomagyo eba sunflower cultivation in rice follow haiba workshop ama pangthokre lampel patta pangthopa workshop hodopagi thoram aduda Directorate of Extension Education CAU Imphal ki Director PS Ranjit Indian Institute of Oilseed Research Hyderabad ki makhada Principal Investigators waina leidiba CAU ki Professor TS Robindro amade atai maru eba mioi kyana sarubya ki Manipur ki Tampak district singdagi khangalaba lomi kyana sarubya ki workshop aduga mari reinana project asigi Principal Investigator wairiba Professor TS Robindro na mamang sahida low lokraba matungda hangduna leidiba lopham pari
kulomda nimilai thaduna sangyeng tobada mai pakre handak sahi asigasu karamba mafam singda matau karamna nimilai singka yamna thaba yagadege haibasi khanana ba ngasigi workshop ase pangthopane haike farmer me anda bakat ibus waina khoi gi technology khara intervene tawra kanda hena production haba aibo di wakalonda loina farmer su income su hengalani adu loina khoi gi edible oil production su hengalani adu loina cropping intensity su hengat kani haibi wakalon sida khoi gi honorable vice chancellor and misra gi miyeng makhada sar yam actively interest lai adu loina mana khoi yam toinu su monitor to bi haitare khoi central ga university gi director of extension education professor Ranji Sarman su yam initiative lawra kanda khoi program si handak sahi de su second time Vision Creative School of Science Thawal Okram ge parents bin ngasi school asi complex pang thupaga loinana mahiru sing eba counseling program amasa pang thokre thoram aduda Manipuri Institute of Management Studies MIMS-MU ki Professor Dr. Singham Ibohal Maitei Vision Creative School of Science ki Principal Texam Nandalal Maitei amade school asi ki Chemistry Department ki SOD Lecturer Akuzam Zetiana atoi Mithunan Singh wana saru yakhi thoram aduda MIMS-MU ki Professor Dr. Singham Ibohal Maitei na Councillor Oiduna Mahiru Singna Tungda Mai Pakpamatik Saba Miyoi Amamam Wadak Naba Tauba Yaba Amade Chatkadaba Lichat Singbo Sing Chana Kanglon Kyagi Matang the Wangang Ki. I go in a holistic education and a young Matamda, I go in a younger was say knowledge Ibama, skill Ibama, Aduga attitude and behavior. Asi Ohum Sian Baru Kapo. Miyam gi mihut haibasi pakoloine miyam gi aningba apamba thabak to onthuk na bo na ba haibasina miyam gi mihut singe thodang ne haina MLA Dr. Sapam Ranjan na phongdokre wafama singa se konthauza maning trabe khulda nauna saba market set ama sanga ba gi thorom da phongdokhibane ngasi gi thorom aduda konthauza maning tribal gi thaubai ahal maiken gai golmai yaima CFNPD gi joint secretary KZ Daigong thaubai konthauza maning tribal mangizau kamai amade Kunbu Quanto Zamaning Tribal Gamailung Golmaina Singmana Taramapu Singona Saruya K Taramasiga Marie Lenina Kawi Furuki Natyo Abajago Isagi Taram Supang Toke MLA Dr. Sapam Ranjan Namaka Taraduna Miyamge Zakot Tarangi Tabak Taram Sing Pakat Pada Miyam na Miyam Game Hut Niba Wena Kanbigano MLA Amagita Pam Topa Tabak Singde Mahana Ngamliba Makai Toduna Lagli Makatana Su Miyam Tanaduna Topikane Ngasin Nona Miyam da Kusin Nariba Market Sadasi Matamatam Wena Ningtina Senaduna Miyam Gilan Ama Oina Tamnaba Honase Amaram the Asia Sige Yumtong Kudinda Ising Panganana Bahonabada Manipur Mahosagi Pibam Gi Hongliba Pia Masina Kudong Sadabakaya Mayok Nabasu Oide Adamapu Mahaki Makedege Angamatak the Honaduna Kunda Ising Panganana Honagani Haike. Sigi Leka is the Sigi Gates the head Samaganda, a plastic Habaquina. Government banned the plastic say Yadi ko Habaki, Akoy Amta Utoxi, Sumba the Kaisana, Akoy environment Kidimta, Akoy Chadalam Sata, Yamna clean of a village, when in a Sumba lay Habase, Akoy Amta Utoxi, gain the development of the Tan Bayate and the Hanbayate, and Saga, almost Chalaga, Kadai, the Kay, what they get, Anamamba, Zaga, going out of Chatari, Akoy Tasses also lay, popular government elected. Government ama matu da lakani hai bagi aku hasabilize Tangjek Ningtau Flowers School ge sahi ki letna pangthopa parents te celebrate senge tharamngasi thawal kiam si faida leba school asi campus ta pangthokre tharamadu da MP Dr. Angomsa Bimol Akoizam school committee ge principal Soren Sambam Kamson yauna maru ba miyo sing kya na saru Yake Mahiro Singh ke tongan cultural show kaya su utke bagal loina na thoram aduda MP Bimol Akoizam na Mahiro amagi punsi haibasi oza amadi mama mapa oibasing na Turian ge torban amagum na ngakuna satliba punsi ne makoiba mai pakhan ba haibasi mama mapa amadi oza sing ge sarba thodang lei adubo khwaidagi maru oiriba asi Mahiro masana honabadi lepa yade masada yaropa mathauna sing phudogduna honabagi tangai fodabulei ngasi Manipurda fashion amagum sanarak leba tuition chatpo asi aikoina kumna nainaba matam oire masigi tuition chatpagi system ase mapalam da kaya ude masida aikhoi ge school sing asigi asweba kari leibage natraga na Mahiro singi aswebana karino haibru yengsin ba tangai fade haike mamli mutagi angang si sam panaraga angang sing ayung tuition tai jen kali school tamis na kari gino se basic school da soira pogine tuition nei si matau ta bana te kada week where kodo moina tonga na input mama pang na tiga
sigi mass level da tuition ta usidi ai di mapana di u di u akhoi Manipur di school ga samane school ani tamba samane ayuk tam ta ugni tuition ade school ga gani halaga tuition mapana da theng de bas ado akhoi swai de ta coaching ki type ta khang school ki type ta gi ma soi ta usidi ai di school di oza sing sin school pa da gi en lose Song Youth Club and Student Organization na mau get leba multipurpose holder Taramatu Suba Senior Citizens Day come cultural and literacy bit pang thokre Taramadu da Reverend Asole Akumona Chief Guest obagal winena masak na mi ke sarup yake kulgi na ha amasung ahal kya na sarup yake ba Taramadu da ahal werba signa kunai semwa na bo honamba da lawdi ba thodang singtha bagal winena hagolak diba na ha singna ahal sing bege kari tamsin ba yabage haibadu ningtina nainasi pongduk nakhi bagal winena David story telling amadi extempore speech na singba sangdan ba kaya supang thokhe Siberia de ke parak pa amur falkol Tamelong district ke manungsan ba pusing guan gram amadi Silon Belasta Hosik Sakta Duna Lady, Adobo Amur Falkol na Hana Sakta Ramba Balok Belasta di Sakta Dre, Mamang Sahida Amur Falkol Tamelong Districta Sakta Balak Lamba Aduge, Kumsi Sahida di Amur Falkol Sakta Bagisang Nemle, Akanaba Pau Mi Karaga, Tamelong Districti Manungsan ba Silon Belasta Divisional Forest Officer Tamelong Karibam Hitler Amadi Forest Department ke official singa Mafamadu Satuna Hakteng Nana Yeng Silubada Silon Belasta Amur Falkol Sakta Bateng Narake, Mafamadu da Leiba Konja Singnasu Amur Falkol Simu Ngak Sanbagi Tabak Sataba Tengnarake Forest Department Asu local volunteer Tara Thamduna Amur Falkol Sing Ngak Sanbagi Tabak Satari Divisional Forest Officer Tamelong Karibam Hilerna Mamang Saida Tamelong District Amur Falkol Saktara Bagi Sangdagi Handak Sahina Masing Kara Hantana We Adu Masing Hangalakani Haibagi Tazabati Lady Amaramda Amur Falkol na Tamelong District Kumsi Sahiyasida Sakta Bagi Sang Hantarak Liba Ase Aying Asagi Kal Kaitarak Pa Asina Maram Wegadra Haibigi Singnabalay Balok Bilasta Amur Falkona Saktara Daba Asi Amur Falkona Saktaba Lakpada Apan Ba Pirak Padiki Oibayai Amur Falkola Si Hana Schedule 4 da Leram Adu Handak India Lengakna Schedule 1 da Singhan Kre Maram Aduna Usek Asibu Hatpa Madi Saba Musing Parabadi Sahi Ahum Degi Tadana Zel da Thamba Madi Lupali Singkun Gamanga Fine Oina Tien Bagi Cherak Pauba Pangbayai Maram Asina Asigumba Tanglabu Usek Makalasi Tamelong District Labor Miyamna Punna Yokat Minasi Haiki Tamelong ki praja khudimang na usek asibu ngakpi senbi si Amur Falcon kansi wildlife kansi nature bu yokhasi masina akhoi gi Tamelong bu world gi thakta conservation da mai sangna pioneer oiba district ama ohin gani world gi conservation gi union singna sakhang bi gani haiba thajaba duga loina na akoina usek asi convinasi haiba gi appeal asi mayam mafam da appeal tawje Moria tha asigi tangkun ngamanga da mai sakraba muslim ge emung singa MLSek Nurul Hasan ga haktenga na unakre Governor in Council na singba malilena busingna mateng pinaba taksilagani haina MLA na thazaba pikre haire tha asigi tangkun ngamanga da Tenopal district ke Moria sub division ge manungsan ma Moria de leba muslim basti da khanghaudana horkhiba maina yumtraga mathora maina sakhibane yumtare lomsu amanga ta thon khiba aduna maram oduna imung tragani pan laifam laitabana maram oduna awaba mayok nariba singa Khetrigau Esigi MLSek Nurul Hasan na Moria da satuna imung manunga unakre MLSek Nurul Hasan na maina sakraba yum amasung amanga ta thokraba imung singge phibam yangsin ke imung manung sing aduda khudaki ba pamaya ba mating sing supang ki haire MLA na victim ohoraba singda phibam asi governor in council chief secretary da khangalaga rehabilitation ga mari lena ba mating pinana basu taksin gani habigi thazaba pi ki haire khongchal aduda MLSek Nurul Hasan na Katpa Jama Masjid More Amasu Sangaraga Miyam the Kusanake Tungda More Manipuri Muslim Council ga Unaraga Ahen Relief Measures Sing Amasung Tung Kwena Satkadaba Community Development Kamari Lenaba Kongtang Sing Supakanaba Kanaki Haide Assam Rifle na internally displaced Oraba Mahiroi Maribo Education Sponsorship Piduna Mantripur Kidaleba Assam Rifles Public School the admission Pangan Kre Lamdamasigi Tangdu Laita Driba Asuna Maram Oiduna Maru and Alanjan Lactuna Relief Camp Tal Lazariba Mahirus na Mahitamada Tangri Kudung Sada Sida Humanitarian Intervention Pibagi Pandamda Class Item Mahiroi Maribo Boarding Schooling Tuition Uniform Amadi High Quality Education Pinaba Assam Rifle na Sahi Amada Mahiroi Amadil Paris Singh Humbudrarum Sangadaba
senpam putholaga lebna mahi tamanaba Assam Rifles Public School da emission tahunikre haire khongthang asibu Lieutenant Colonel L Mangonba Retirna Assam Rifle na matam sana thabak ayaba piduna thaba paikhalakpada thagatpa phongdokpaga loinana IGR South Major General Raprup Singbu thagatpa phongdokle loinana miyamgi awaba matamda Assam Rifle na internally displaced persons sing amadi community welfare kidamakta lebliba asibasu singtharakle State asida President rule leiba matam sanglakle anoba lengak ama leiba mathautai lengak leitragadi santi purakpadasu mapung faroi sakhot thorangi matang dasu mapung phaba ngamloi kadigumba anoba lengak semba ngamdragadi India lengak asibulu singnaba BJP ge marai buksu thigani haina MLA Dr. Radesam Yumnamna Tiasburda MLA Local Area Development Fund ge face ani to saba community hall ama sanga bagi tharamda haikre MLA Yumnam Radesam na makha taraduna MLA karana mana thajaba mafumdagi phangba pauna November 3 ge matungda Manipura anoba lengak ama semlagani haina miyamna phongdoklagasu mahakki makaidagidi haiba ngamde haike Central leadership ki miyeng makada appropriate timing ama yengbagi mathau taba oirangani adu ngai ba soidna oigani ekoi thajabalai madudi athubo matamda sarkar semgani Manipur State Council All India Student Federation ge mahiroi lup asina haukiba selisingani kunhumdoi ge degili sangsin satharakpa ihaitam si loksing tansi lan lamjing haloisi haidiba pandamasida handak selisingani kungamanga kunga tarukta bosem amade kosem loba exam thagadriba mahiru sing oiba class 10 amade class 12 asige tha ahum sumna chathagadriba free revision course ge ngasidagi mahiroi lup asige Impal West Office oriba mahi sang kha Impal High School hawa marak sam lekaida mahiroi sani ge yangkhaine entrance exam thaduna mai pana pangthokre class 10 gi oina mahiru sama kuntrana entrance exam si sarup yake class 12 ki oina mahiru sama kunna sarup yake entrance test si hayeng November ani gi nongthil pung ahum tap the result out oigani roinana limited oina mahiru sing logodabana mahiru sing asu exam gi niyam sumna exam thake mahiru lup asina mahiru khunai amadi kanglaipak asigi thabak tharam sing tobada mateng pangnakiba khuding mapuso ikai khumnabaga loinana thakatpa phongdokhe National Institute of Technology NIT Manipurna Samayakhi Sababat anniversary of Sardar Vallabhbhai Patel Iron Man of India Wikai Kamnabu Utpu Oina National Unity Day Gi Thoram Pangthokre Matharum Gi Sarok Amo Oina Professor Ki Ais Manglem Professor NIT Manipur Institute Aduge Faculty Amadi Staff Members Singsu National Gi Oiba Unity Integrity Amadi Security Gi Matangda Wasak Lauke NEEC Education Trust National Namit Nini Pangthokadaba School Fair and English Olympiad City Convention da Haudokre Lebaga Sigi Maming Leraba Residential Amasung Boarding School Singda IV CBSE Cambridge ICSE SCC Curriculum Gi Kudung Shaba Pigatoriba School Fair and English Olympiad Sida Mahiru Singda Educational Approaches Scholarship Ki Kudung Shaba Career Guidance Nasingba Kangan Nava Institution Singe Principal School Gi Head Academic Expert Singa Kaminanabu Gi Kudung Shaba Su Fangle School Fair and English Olympiad Asiga Mari Lenana NEEC Education Trust ki Event Coordinator Alibang Officer na Lamnamasigi Mahiru Singh Mapanda Mahita Masatpada Emission Tona Bukonabada Tainari Awaba Luina Institute Adugi Madamda Amadi Lobu Yabukudung Sabu Singh Kangba Watpana Pangmangam Dabasi Mayoknai Trasasana Manipurgi Mapanda Labor State Singda Labor Maming Neraba Institution Singa Kusam Naraga Institution Singh Adugi Madamda Mafam Asida Mamutana Kanganduna Sport Emission Tabugi Kudung Sabu Pidi Masida Natana English Olympiad Asana Mahiru Singda Language Proficiency Amasung Competitive Skill Hangat Hanba Ngamhangane Olympiad Asida Punna Mahiru Satruk Romna Ming Pisilak Palaire Mahiru Singh Asida Olympiad Asige Kudung Saba Pinaba Honori High K Housing Asigi Sanabagi Pau Aikoigi Senior Sports Journalist Bayaning Thozam Degi Lobirasi All Manipur Football Association Yimeng Makhada Sector Headquarter CI Operation Border Security Force BSF Manipur na Sinduna ngasi dagi team tarani thoina group mari thokna khaidutuna lamlong thongkhong da leiba artificial top ground da ahan ba style band under 15 boys football tournament haukre haudopagi thoramda Additional Director General of Police IK Muiba All Manipur Football Association के President DB Kwar General Secretary L Joti Moiroi International Footballer
Arjun Awardee Oinam Bembem Mamadi Border Security Force BSF ki Makok Thongba official Singsu Saruyaki Ngasi Ahubunimit ki Sanaki Bam Matchta Kuman Football Academy Laipang Kunongna UC Football Academy Wangoi Laiprak Pambu Gol Mapal Sinoda Maitiba Piki Kuman Football Academy Laipang Kunogi Mai Pakipi Gol Singadu Surijit Amadi Harrison na Gol Ahum Sanki Atopa Gol Ahum Aduna Bisal Gailo Linamadi Tomthin na Sanki Haying ground asida ahanba match waina ayupung nipa makaita bada Maira FC Wangoi Amadi Liglam Football Academy Yorbunga Sanagani Anisuba match nungtil pung 32 minit mga chatpada Goldal Football Academy Palace Compound Amadi East Kanglei Park Saijanga Sanagani Ahum suba match nungtil pung 2 minit mga tabada KIYC Football Academy KG Awanglikay Amadi Nesu Kuraiga Sanagani Ahanba led Sungkham Noyon Chan Singamati IBM Devi Memorial Open Likam na Ot Kang Tournament ki ngasi sana ki bam match sa Gopal Deva Kangkut N na Singjamai Kangkut Team A bu Maiti Papi Kray Manipur Kang Association gi Meng Makada Ya School Kangkut na Sintuna Tha Sigi Tang Kuntramatoi Digi Kangkut Taranitoi na Group Maritong na Kairutuna Siri Gopal Dev Mandob Ya School Singa Matagler Tasatariba Ahanba led Sungkham Noyon Chan Singamadi IBM Devi Memorial Open Likam na Ot Kang Tournament ki ngasi sana ki bam match ta Gopal Dev Kangkut N na Singjamai Kangkut Team A bu Panjal Taramapan Taranithoi da Maiti Papi ki bane Ahanba hapta Gopal Dev Kangkut N na Panjal Taranithoi amadi ani subapta Panjal Taret kap ki Singjamai Kangkut Team A na Ahanba hap amadi ani subapta Panjal Taruk kap ki hayeng kangsang asida Ya School Kangkut amadi Kundrapam Kangkut ka sanagani tournament asigi ahubu nimita Hok Kangkutna Ya School Kangkut pu Panjal Kuntaruk Taramathoi da Maiti Papi ki NYC Namthanlong na FCN Naikanglong bu Maiti Papi duna Taramari suba Jadonang Memorial Football Tournament ki semi-final sangkray Zeliangrong Football Association gi Beng Makada Tha Sigitang Taramathoi degi Tim Kuntra Taruna Group Taranithoi Thongna Khaidutuna Kumalampak Sports Complex ki Pm-Istv da sanapa hokiba Taramari suba Jadonang Memorial Football Tournament ki ngasi sai tagyel gi grass ground da sanakiba ahum suba quarter final match da NYC Namthanlong na FCN Naikanglong bu penalty shootout ta gol mari anida Maiti Papi duna semi-final sangkhibane match asida team animang na apiba matamda gol amamam chanaduna draw satpadagi penalty shootout na decide tawda NYC Namthanlong na mai pakhibane NYC Namthanglong gi apiba matamda sankhiba gol adu gaingam longrong mai na match ki humputare suba minita sankhi FCN Naikanglong gi gol aduna Laisi Sing Talanong na match ki humputrani thoi suba minita sankhi hayeng ground asida mari suba aroiba quarter final match waina NYC Namdailong amadi SYC Satudaiga sanagani Sagolbal Kendregi MLA RK Imona sponsor Toraga Manipur Ses Association Namadi Impal West District Ses Association Gimeng Makada YSCU Wahengbamne Kayamadi DSS Academy na Sinduna ngasi dagi Yumjaw Lairembi Wahengbamne Kayda Open Category gi Ses Sanaroi Sam Gusup Namari Amadi Class 4 Amadi Makhagi Ses Sanaroi Nipunipan Punna Ses Sanaroi Sam Yankini Toina Saruk Yaduna Ahanba YSCU Repeat Ses Tournament Haukray Haudupagi Thoramda Sagolbal Kendrigi MLA RK Imo YSCU gi President Saikhom Uma Shankar DSS Academy Tournament Committee gi President Lorembam Sandip Maitei YSCU gi Chief Advisor Wahembam Jadumani na Thormapusing Oiki Pangthok doriba competition asigi ngasi ahubu nimita Oinam Ningthem Konjengbam Poiri Khomba Dayanan Thogdam Ais Somokanta Arambam Binit Moirangthem Mudusudon Khoisnam Kenisan Ilangbam Sasikanta Waikhom Sundaramadi Khangimbam Prem Chandra Point ahum phangduna mangjin thaduna sali koi grassroots ki honarakpa players in the opportunity ma pangpa koi I da sadi yaujar pasana bi apangs masigi khudon chaba adugi haizare haibuda tapi tambiraga mathak indo namna bagi haidana honara aduga chamane ngasi ko nan chesta Railway Association ki members nyam Railway Club ki members nyam na sindi laga
ꯇꯨꯡꯒꯤ ꯂꯥꯛꯀꯗꯧꯕ ꯍꯥꯏꯗꯤ ꯃꯁꯤ ꯎꯅꯖꯕ ꯅꯍꯥ ꯃꯌꯥꯝ ꯑꯉꯥꯡ ꯌꯥꯝ ꯄꯤꯛꯄ ꯌꯥꯎꯔꯤ ꯉꯁꯤꯗꯩ ꯆꯍꯤ 5-10 ꯃꯇꯨꯡꯗ ꯃꯣꯏꯁꯤꯡꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯐꯥꯎꯔꯛꯄ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕ ꯕꯠ ꯀꯃꯥꯏꯅ ꯐꯥꯎꯔꯛꯀꯅꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯒ꯭ꯔꯥꯁ ꯔꯨꯠꯇꯩ ꯁꯦꯝꯗꯅꯕꯨ ꯍꯌꯦꯡ ꯐꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯔ ꯊꯥꯗꯔꯒ ꯃꯣꯏ ꯋꯣꯛꯄꯗ ꯀꯥꯟꯅꯔꯣꯏ ꯑꯗꯨꯁꯨꯕꯨꯗꯤ ꯒ꯭ꯔꯥꯁ ꯔꯨꯠꯇꯩ ꯁꯦꯝꯕ ꯗꯔꯀꯥꯔ ꯇꯥꯏ ꯐꯥꯎꯟꯗꯦꯁꯟꯗꯣ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯗꯔꯀꯥꯔ ꯇꯥꯕꯅꯤ ꯗꯦꯠ ꯏꯁ ꯗ ꯔꯨꯠ ꯀꯣꯖ ꯐꯣꯔ ꯑꯦꯅꯤ ꯀꯥꯏꯟड ꯑꯣꯐ ꯗꯦꯚꯂꯞꯃꯦꯟ ꯍꯥꯒꯠꯄꯒꯤꯁꯦ ꯐꯥꯎꯟꯗꯦꯁꯟꯗꯣ ꯌꯨꯝ ꯑꯃ ꯁꯥ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯥꯎꯟꯗꯦꯁꯟꯁꯦ ꯀꯟꯗ꯭ꯔꯗꯤ ꯌꯨꯝꯗ ꯖ꯭ꯋꯥ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯅꯤꯛꯄꯗ ꯆꯠꯄ ꯌꯥꯎꯔꯤ ꯆꯞ ꯃꯥꯟꯅꯩ ꯑꯉꯥꯡꯁꯤꯡ ꯁꯦꯝꯒꯠꯄꯁꯨ Manipur Police Sports Club Team B amadi Arbin Polo Club Iroi Semba 39 suba N Hazari amadi Dr. N Tombi State Polo Tournament ki quarter final sangkhre Manipur Horse Riding and Polo Association gi meng makhada tha sigi tang taramapandagi Imphal gi Mapal Kanjibung Polo Ground da Polo Team 39 saruk yaduna no out basis se sathariba 39 suba N Hazari amadi Dr. N Tombi State Polo Tournament ki ngasi sanakhiba 3 suba pre quarter final match da Arbin Polo Club Iroi Sembana 10th Polo Club pu Panjan Nipal ahumda maitiba piduna quarter final sankhibane Arbin Polo Club Iroi Sembagi mai pakbigi panjal singadu o singlen sanana panjal mari AK Ibomchan panjal ahum sankhi atopa panjal aduna ke Boni Sanna sankhi Match asida maiti khiba 10th Polo Club ki panjal ahum aduna S Naubana panjal ani amadi S Priona panjal ama sankhi Nipan suba aroiba pre quarter final match ki sana khibada Manipur Police Sports Club Team B na Eastern Student Club Team B Nomaibungbu panjal Nipal amada maiti bapi ki Panjan Nipal amada maiti bapiduna quarter final sangkhre Manipur Police Sports Club Team B gi mai pakibigi panjal singadu T Pradip Kumar na panjal mari KS Nopongan man panjal ahum sankhi atopa panjal aduna biking salam na sankhi bane match asida maiti khiba Eastern Student Club Team B Noibungi amatangar panjal aduna L Robi Kantana sankhi ahum suba Premier League ki ngasi sanaki bam match da Amopha Moirang na Imphal Youth Football Club pu maiti bapi khre Sheikh Babu Macha Memorial Trust ni sponsor tawraga All Manipur Football Association gi meng makhada tha sigi tang manga dagi team 13 na saruk yaduna sai tagel gi artificial tap ground sanapa hokiba ahum suba Premier League ki ngasi SSC sector ground sanaki bam match da Amopha Moirang na Imphal Youth Football Club pu gol ahum amada maiti bapi khibane Amopha Moirangi mai pakbi gol singadu M Somokantana match ki nifumanga suba madi marifumanga suba minita gol ani sankhi atopa gol aduna ki ai Somorjit na match ki humputaruk suba minita sankhi match asida maiti khiba Imphal Youth Football Club ki amatangar ba gol aduna NG Diamond na match ki kunmanga suba minita sankhi Imphal West District Football Association gi meng makhada tha sikitang kunmanga dagi Pamyal Ground Pasoi Patu da chathariba kunmanga suba Super Division Football League ki ngasi sanakhiba match da Sajing Inat Kanbuluba madi Imphal Football Club goal amata sanadana draw satkhre Manipur Table Tennis Association ki makhada Thawal District Table Tennis Association na Sinduna November ani phaba chathagadaba State Open Ranking Table Tennis Tournament 2025 ngasi marini sanba phaba under 17 ki match ani amade double match sing sanaba losinkhre puna match taru ki final match sing sanaduna medal sing yanthokre under 17 girls ta Imphal West ki Angita Sanjanbam na Thawal gi Riya Ningombambo point ahum sinoda thoiduna goal lokre under 17 boys ta Thawal gi Purna Chandra Yangkhomna Thawal gi B Umespo point ahum sinoda thoiduna goal lokhe under 17 girls double da Imphal West ke Bensi Thoksom amadi Ankita Sanjamam ki Jurana Thawal gi Riya Ningombam amadi CS Elia ge Jurabu set ahum amada thoikre under 17 boys doubles da Thawal gi Purna Chandra Yangkhom amadi L Lamjingbagi Jurana Thawal gi Hamzit Sagolsem amadi Inunganba Akwezam ge Jurabu set ahum amada thoiduna goal lokhe men's double da Imphal East ke and Siddharth amasung ke SS Nelson gi Jurana Imphal West ke Vikas Ahibam amasung S Joychandra gi Jurabu point ahum sinoda thoiduna goal lokhi amade atai category kya dasu medal round sanakhe hayeng single match sing sanagane
Arunachal Pradesh na yumbu oidani state asige panchi ghata sathakeba mari suba Northeast Master Table Tennis Championship ta Manipur na gold medal manga silver taruk amade bronze tragani thoi phangmang ngamkhre championship asige mixed double da Manipur gi Ozes amasung Sumila ge apunmana Assam bo maitheba pidina gold medal lauke sahi humpu mathakta singles ta Manipur ke mani hana Mizoram ge sanroi thoiduna gold medal phangke sahi nifu mathakta doubles ta Manipur ge Bikram amasung Ozes na Nagaland ge sanroi simbu set ahum sanada maitheba piduna gold medal lauke sahi nifu mathake nupa ge team na silver medal amade Manipur women team A na Assam maitheba piduna team ge silver ge list yaure 48 Battalion PM na Sinura Jiribam Higher Secondary School ge sana pungta October thage tang kun ma pandegi hoduna senior amade junior category ani thona khaiduk thuna chatharakiba Jiribam football tournament ke mapu Sonapur GPS team amade CKC Singdong Lekai team ani na oiba ngamkhre senior team mapan amade junior category da team nipan punna team tra tare na saruk yadan chatharakiba tournament asigi ngasi losin bagi thorumda Deputy Commissioner Jiribam Krishna Kumar 87 Battalion CRPF ke CO Tapan Kumar 7th IRB CO Sime Ramror All Jiribam Sports Association ke President S Maniton Singba Mir Singh Sarup Yake ngasige junior boys category ke final match ta CKC Singdong Lekai team gi mayokta Pm-Istv International School team anina sanake api matamda team anina goal mari sanake tungda penalty da CKC Singdong Lekai team na Pm-Istv International School team bo goal mari amada maithiba PK senior category ke final match ta Sonapur GPSA A team ge mayokta Jiri College team anina sanabada Sonapur GPSA team na Jiri College team bo penalty kick ta goal mari amada thoiduna champion oike tungda mako mathang tarba singna manamathum sing yan thoke 156 Battalion CRPF Jiribam na sinduna Mahi Khulenda leiba multi utility sports complex ta cricket tournament ke ngase taruk suba nimita United Cricket Club Babupara versus Kasimpur Cricket Club Kasimpur na sanake Mesaduda United Cricket Club Babupara na Kasimpur Cricket Club pu maitheba PK Nipan Suba Battalion CRPF na Senior DC Office Complex Bishnupura Sathariba Nupi Masagi Football Tournament ngase Humni Suba nimita match taruk sanake bagaduina na semi final sanglaba team sing khanba ngamkhre semi final sanglaba team sing adudi ICSA Irengbam mamang ELSA Naran Saina amade Manipur United Women FC team ne ngasi sanake ba match singda CRPF Battalion asige commandant amade DC Bisnupuza elambam na miyeng takhe Union Taekwondo Academy ke sahi kun manga subage silver jubilee ki thoram amang ase mongsangai de laiba TS Paul Manipur Women's College ta pang thokre thoram madu singjam SG MLA Yumnam Kemsan Union Taekwondo Academy se patron Puralapam Bezen Kumar amade tara suba IRB ke commanding officer TS Bikram Jenamaru eba Singh wena saruk yaki loinana tawang chungamba state singdam Taekwondo sanru singna medal phanglakraba singbo poning thogotpa oina khodol pot piduna ikai khumna ke MLA Yumnam Kemsana matam amada Taekwondo masana asi Manipur medal yamna loba team champion oirami amadi atopa state singna su Manipur Taekwondo sanroi tholakpada kinarame adubo ngasiri Manipur bo Taekwondo sanari haiba natana atopa singna hangweiramba amadi akiba phawramba adu mangkhre punama se takpi tamri bo oza singna sanaru singbo phajana tambiraba matungda sanure kyana gold medal phangduna mana pamdaba tongan ba central forcing yauna thabak tawkhibadagi lamdam asigi sanaroigi achievement asi handarakpani haike Player singda aina haijaningisi taekwondo sanarga medal phangba phai do parents singda su haijaningisi ai isasi yam bajana talent deiba oiragadi asi Olympic event ni Manipur ki mateng natana Asian game da nataga kuji Olympic chalakani haisi thajade Manipur na bhajana games promote tawduna India promote tabu yaroi aduna parents sing su ai angang sing si hanabada sports taekwondo da bhajana talent leiba taragadi magi future me yengbira kanda oja singa taranaga kara hena serious na tawningi Hozilo Shilapada Mariba Pau Amukana Nasigi Mirol na Tauba Tabak Sing Tungi Mirol da Kanaba Tabak Wahunaba Honasi High Speaker TI Saita Bratan of Pongdokre Rims ta sahi yang tare lom Surabi Nupi ama gall bladder da nung lebagi keyhole surgery torba matung da lai kidre
Jennings Hospital da cardiothoracic surgeon amade cardiac catheterization laboratory faba leiramdre hairi amasung political go aba api pu wakal na aikoi masel amaga maral pisin aduna sakwat lamjelda maning hannabge matamdu oihalloisi haina MLS Premchandra na haikre Masih kita maksud di ISTV ni sandok sebab Manipuri pausu matang aswada tian sinjari meyang tabi di pak mayang puna mapusu amukan nak kurim